ꯃꯑꯣꯡ ꯈꯪꯗꯕ ꯄꯣꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯍꯤꯡꯉꯛꯂꯤꯕ ꯑꯃꯁꯨꯡ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕ ꯑꯩꯅ ꯁꯒꯣꯜꯅ ꯍꯨꯏꯅ ꯍꯧꯗꯣꯡꯅ ꯃꯈꯨꯠꯁꯤ ꯇꯁꯦꯡꯅ ꯄꯥꯜꯂꯝꯃꯕ ꯃꯣꯏꯒꯤ ꯃꯈꯣꯡꯒꯤ ꯍꯩꯁꯤꯡꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯃꯥꯂꯦꯝ ꯊꯥꯛ ꯇꯝꯕꯤꯔꯤꯕ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡꯅ ꯍꯦꯟꯅ ꯈꯪꯉꯦ ꯃꯔꯝ ꯑꯁꯤꯅ ꯃꯩꯇꯩ ꯊꯥꯡꯒ ꯑꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯆꯥꯎꯈꯠꯇ꯭ꯔꯤꯁꯦ ꯅꯠꯇ꯭ꯔꯒ ꯆꯥꯎꯈꯠꯂꯦꯅ ꯍꯥꯏꯔꯤꯁꯤꯒꯨꯝꯕ ꯃꯍꯩ ꯃꯁꯤꯡ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯚꯥꯔꯠ ꯑꯁꯤ ꯃꯥꯂꯦꯝꯗ ꯌꯥꯝꯅ ꯐꯥꯎꯕ ꯃꯊꯧꯅꯥ ꯐꯕ ꯈꯨꯟꯅꯥꯏꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯄꯥꯝꯕꯗ ꯃꯥꯂꯦꯝꯗ ꯂꯩꯔꯝꯕ ꯄꯣꯠ ꯑꯃ ꯂꯩꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯅ ꯄꯉꯥꯡ ꯉꯥꯡꯊꯣꯛꯕ ꯅꯠꯇꯕ ꯑꯩꯅ ꯏꯁꯤꯡ ꯍꯨꯝꯐꯨꯒ ꯅꯤꯄꯥꯟꯗꯒꯤ ꯃꯩꯇꯩ ꯊꯤꯒꯠꯂꯛꯄ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯃꯉꯥꯡ ꯀꯨꯝꯖꯥ ꯑꯩꯈꯣꯏ ꯊꯤꯡꯕꯒꯤ ꯃꯇꯥꯡꯗ ꯍꯤꯌꯥꯡꯂꯝ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯇꯤꯡꯗ ꯆꯪꯂꯦꯟ ꯍꯣꯜ ꯑꯁꯤꯗ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯕꯨ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯂꯣꯏꯅꯅ ꯏꯃꯥꯒꯤ ꯈꯨꯠꯁꯨ ꯊꯥꯡ ꯑꯣꯏꯔꯤꯕ ꯊꯥꯡꯂꯦꯟ ꯀꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝꯁꯤꯗ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯕꯨ ꯂꯦꯡꯕꯤꯕ ꯃꯔꯤꯁꯤꯡ ꯑꯁꯤ ꯑꯐꯕ ꯁꯦꯝꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯜꯍꯦꯟꯕ ꯆꯥꯊꯦꯡ ꯂꯥꯟꯊꯦꯡꯅꯕꯗ ꯍꯟꯕ ꯂꯩꯇꯕ ꯂꯩꯁꯦꯝ ꯅꯨꯡꯁꯦꯝꯗ ꯁꯥꯒꯣꯟꯅꯔꯛꯄ ꯏꯃꯥꯒꯤ ꯂꯧꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯅꯨꯡꯖꯦꯡ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯥꯏꯒꯤ ꯏꯁꯤꯡ ꯁꯦꯜꯂꯒ ꯂꯥꯡꯊꯧꯅ ꯄꯨꯡꯐꯥꯏꯅ ꯊꯤꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯨꯕ ꯃꯐꯝꯗ ꯁꯤꯕ ꯌꯥꯗꯅꯤ ꯃꯇꯨꯡꯗ ꯌꯥꯏꯐꯊꯔꯕ ꯁꯖꯤꯕꯨꯒꯤ ꯇꯔꯥꯏꯊꯣꯏꯅꯤ ꯄꯥꯟꯕ ꯊꯕꯤ ꯑꯆꯪꯕ ꯑꯕꯥ ꯂꯥꯅꯤꯡꯗꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯃꯉꯥꯡ ꯃꯥꯡꯂꯦꯟ ꯆꯨꯡꯖꯥꯗ ꯉꯁꯤ ꯇꯥꯏꯄꯥꯟ ꯃꯄꯨ ꯏꯃꯥ ꯂꯩꯃꯦꯟ ꯁꯤꯗꯕꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯂꯥꯡꯒꯣꯟꯕꯤ ꯏꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯇꯥꯟꯊꯣꯛꯂꯒ ꯂꯥꯏꯅꯤꯡꯄꯥꯜꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯅꯥꯒꯤ ꯇꯥꯡꯕꯜ ꯊꯛꯇ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯅ ꯌꯦꯠꯀ ꯑꯣꯏꯒ ꯐꯝ ꯏꯃꯥ